Tang haijage aigi mingse Laisram Prem Singh kawi ai pangan tabi awang lekai tegini adu hujikna Spiritual Hospital Manipur haidana khoyathong da leiba si aina tinjabani lamiyam da ina maruina sangdok chening badi arki ombi langlen mapuroi ba arki jaljit thamaiban yumlam lekai da leiba nupi ase Brahmadpati kobi nupi mana layeng ba chatlusi hana porokpani aduga madu Spiritual Hospital akoi mafamda smaina lakpani adu matamda aina nangkari lai thajai hana hangi mana hai sanamai thajai pakhangsi thajai hana haire aina sanamai di tabung pandu gi phattaba laini aduga pakhangbuju oknaradi phatte khote hana mongonda haire aduga ji adugi mahutta jisubu thajau aduradi nangi napuroi bigi hojik leiriba awa ana si kokani hana ai mongonda haire hairiba si ai isamangna haijabani masigi matungda nangna jisubu thajardi jantra jisubu thajau aditadi thajardi jantra sibi yade haina aina mongonda haire maduda wari saraba matungda pare aina nangi amadi napuroi begidamakta ahingda prayer tonana ba video clip macha amtang ai lojege video asigi mangda nang smai hayu haidana aina mongonda haire jisuna saragadagi lenglaptuna nanggidamak sibire aduga tabung pangi lagi khayatagi kanbede habise nahakna thajarba maduda man hai thajai madudi thajare madudi tabung panbagi layam sing se thado adoi tade thado kada thado idra haina aina hangi maduda man hai thado kani aina hai adu nahak tabung panbagi oiba khudam changam oiba yaba kari yauri maduda man hai ai jantra siri adudi jantra si nang lokthokani haina hai haribasi aina video si namdringa de sumaina hayo haidana aina hana haihan gramni maduda jantra yauribado takthallale aduga layeng bugi thabadu chathagini mi chathagibani miyamda maroina aina langren gi maramda hainingbadi langren asi kaisu khangjadabini mapuroi babu anabadagi kaningduna tawgiba ngaktani ado aduna hairiba punamakse maruaina aina soigiba ngaktani ado ma tasengna Christian oige hana lakpanate punamak ado leba miyamna kopiyu amasung mabu pureiba Brahmavati su icham chamna mabu nuksibdai phaningbagi purakpani mahaku su kopiyu haidana ai nolokchari lonena hojikse Facebook ta magi matangda viral jamno oibadagi mase wakhan ngai tabadagi nare koki oiba dum wakhan sarangna ba yam ma leire aduna punamakse mapuro bukan na chamchamna lakchabani punamakse aina soigi bangaktani punamono kopiu ana no luxury lonana koi aroibada aina hajening badi aina lengkatchaba Spiritual Hospital Manipur habese ngasi ko bonumidagi KKL gi athangi matungina masi koi marona function tawjaroi hadina aina miyanda khanganjiri thank you